Wari asi mayai oirap tauringai matamgi warini. Matam asida apikpa khun macha ama lairami. Khun asida chahi khudingi hek yamna chawba kumai ama pangthoklami. Kumai ase pangthokadaba numit nini humni khaktamak ngairi. Aduna khunjasing adu yamna harawnai. Magi laisabi thaduna kumai adubu yawnaba hotnai. Marang langi khunjasing adu. Adubu marak asida Thambou kawu nupa amadi yamna wakhal wana lairami. Thambou magi nupi leihau amadi macha nupa pari aduga macha nupi thoibiga punna leibani. Ngasisu leihau adu magi nupa Thambou da onsinduna yamna sauna hairi. Aine khangba ngamdri nungti numit khudingi thabak leiti. Thabak phangdeda mahaiba. Angangsing ase chara helaga asum thamlase hairibro. Nupi Nangbo amukta sagot kinu kaidoboge. Aiso honaba yabadi hotnaridana. Nongmon hek phangi thabak ado. Aduga nongmona hek phangdi. Masidabu aibu kari taw haibano. Tajaningdeda madugi wado ai. Madugi wado aine loksenba ngamde. Ichasingnasu mado loksenba ngamloi. Yengo kumhai adudi hayeng hangchitamak ngai. Ichasingi anauba mafi maro laidri. Mamangdasu sel laite haiduna laiba ngamhaude. Handaktine ichasingi amadi aigi kumai asina lakpada anauba pizol laidaba yaro. Adugisu mathakta mayamna pangthokliba asumaina aikhoisu chap manana pangthokadabani. Nupi madu pumnamak ado aisu khangin adubu ai upai leitri. Kari tawraga nakhoigi amadi kumai adubu pangthoknaba ai singani haiba ai khangdri. Wafam asi tabada leihau saubana mai haure. Magi nupagi awaba adu udana sauna hairi. Yare adukumba wada ai taduna laklabani. Aduna ngasidi aigi wase amuk tabiyo. Kumhai asibu yawnaba aingonda. Kumhai asi yaudringida lupa lising ani pigadabani. Kari lising ani haiba aduk yamba seldudi aidi nangonda matau karamna pigani. Wakhal munna khanbiyo. Aidi hairibasini. Aina hairiba senfamado Pidrabadi aidi ipamda chakhini hairibasini. Asi haidna leihau ado sauna imungda changki. Thambou magi nupigi wa adu tabada makok paiduna leihawi. Karino aina hojik tawgadaba. Ikutta sel laidana. Lising ani ado aina mangonda sinagani haibasu leiti. Ipunsi asibu karamna thoklagadaba. Asi khanduna Thambou adu yumdagi tholaktuna thabak tirami. Asum thirakpada yamna ina kaira khunba nupa amagi mayumda changlaktuna asumna hanglaami. Yamba nanawbu nuksibiduna thabak amakhakta pibiyu. Wairam sit chengba taiba yum asigi minai oyu hairabasu nanaw oizagi. Inaw aigi oinadi hauzikidi ahangba mi leitini. Thabaksu soningai amata leiti. Nang aibu warawgon kumhai matamsu oibena hauzikti aigi oiba awatba mi leiti. Yamba adumnadi haibigan nanawbu nuksibiduna thabak amakhakta pibiyu. Iyambaga tharaga mioi mari surabani aina thabakkidamak hangluriba asi. Yeng kumhaisu kuiraktri. Aigi angang amadi nupi makhoiga puna kumhai ado yawnaba selsu amata leiti. Masinasu aina iyambada thabak piyo haina haizabani. Inaw aisu hairibasini aigi mi awatpa leiti. Aduna nang aibu warawganu. Halloko mathangda lairagadi ai nangbu thirakki. Thambou upai leiti mafam adudagi wakhal adu yamna wana tholai. Thambou ngasigi numit asida thabak ama tawdunadi toklaroi khanduna atopa mafam amada amuk lai. Yamba nanawbu nuksibiduna thabak amakhakta pibiyu. Nanaw sel yamna wari aduna iyambana nuksibiduna nanawgi awabase amukta mateng pangbiyu. Kari nangbu thabak piyo haiba. Hai aidi laire chizatnaba mida thabak pidine. Chalo karaidagibu changlaibano aigi thabak mafamsida. Chalo thokro ibungo. Yamba yaragadi ngasi asikhak oiragasu thabak amata pibiyu. Yambana haiba khudingmak ai tawzigi. Yambana saugudaba amata ai
ꯇꯧꯖꯔꯣꯏ ꯌꯥꯔꯒꯗꯤ ꯉꯁꯤ ꯑꯁꯤꯈꯛ ꯑꯣꯏꯔꯕꯁꯨ ꯊꯕꯛ ꯑꯃꯈꯛꯇ ꯄꯤꯕꯤꯌꯨ ꯏꯌꯥꯝꯕ ꯏ ꯀꯔꯤꯅꯣ ꯏꯕꯨꯡꯉꯣ ꯅꯪꯕꯣ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯇꯥꯗꯕ꯭ꯔꯣ ꯅꯅꯥꯗꯣ ꯄꯪꯕ꯭ꯔꯣ ꯑꯩꯒꯤꯗꯗꯤ ꯅꯪꯒꯨꯝꯕ ꯂꯥꯏꯔ ꯆꯨꯗꯠꯅꯕ ꯃꯤꯗ ꯊꯕꯛ ꯄꯤꯗꯦ ꯍꯥꯏꯕꯁꯦ ꯌꯥꯔꯦ ꯊꯣꯛꯈ꯭ꯔꯣ ꯂꯦꯡꯈ꯭ꯔꯣ ꯐꯖꯅ ꯍꯥꯏꯔꯤꯕꯁꯤꯗ ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯑꯩ ꯃꯤ ꯀꯛꯊꯣꯛꯂꯒ ꯅꯪꯕꯨ ꯐꯨꯔꯒ ꯇꯥꯟꯊꯣꯛꯍꯟꯕ ꯉꯝꯃꯤ ꯊꯝꯕꯧ ꯍꯟꯗꯛꯁꯨ ꯎꯄꯥꯏ ꯂꯩꯇꯦ ꯋꯥꯈꯜ ꯑꯗꯨ ꯌꯥꯝꯅ ꯋꯥꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ ꯂꯝꯕꯤꯗ ꯆꯠꯅ ꯑꯃꯨꯛꯁꯨ ꯅꯤꯡꯁꯤꯡꯂꯛꯏ ꯂꯩꯍꯥꯎꯅ ꯍꯥꯏꯈꯤꯕꯁꯤꯡ ꯑꯗꯣ ꯀꯔꯤꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯒꯗꯕ ꯑꯁꯤꯕꯨ ꯀꯔꯝꯅ ꯑꯩꯕꯨ ꯏꯃꯥꯏ ꯑꯁꯦ ꯊꯥꯡꯗꯣꯛꯇꯨꯅ ꯌꯨꯝꯗ ꯆꯪꯉꯣ ꯍꯥꯏꯕꯅꯣ ꯃꯥꯅꯗꯤ ꯍꯥꯏꯍꯧꯔꯤ ꯁꯦꯜ ꯑꯗꯣ ꯄꯤꯗ꯭ꯔꯕꯗꯤ ꯃꯄꯥꯝꯗ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅꯤ ꯑꯩꯕꯨ ꯀꯔꯝꯅ ꯌꯨꯝꯗ ꯆꯪꯂꯁꯤꯒꯦ ꯌꯨꯝꯗ ꯆꯪꯕꯒꯤ ꯊꯧꯅꯥ ꯐꯥꯎꯕ ꯑꯩꯉꯣꯟꯗ ꯂꯩꯇ꯭ꯔꯤ ꯇꯧꯔꯤꯕ ꯊꯝꯕꯧ ꯌꯨꯝꯗꯗꯤ ꯆꯪꯅꯤꯡꯗ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯎꯄꯥꯏꯗꯤ ꯂꯩꯇꯦ ꯑꯔꯩꯕ ꯊꯧꯅꯥ ꯄꯨꯝꯕ ꯈꯣꯝꯖꯤꯟꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ ꯍꯦꯛ ꯍꯜꯂꯛꯄꯒ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯑꯅꯤꯅ ꯃꯍꯥꯛꯄꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯆꯥꯅꯨꯄꯥ ꯄꯥꯔꯤꯅ ꯃꯄꯥꯗ ꯌꯦꯡꯗꯨꯅ ꯍꯪꯂꯛꯏ ꯄꯥꯕ ꯀꯩꯊꯦꯜꯗ ꯆꯠꯂꯨꯁꯦ ꯑꯩꯈꯣꯏꯒꯤꯅꯦ ꯑꯍꯥꯟꯕ ꯐꯤꯔꯣꯜ ꯂꯩꯔꯨꯁꯦ ꯑꯩꯒꯤ ꯏꯇꯥꯁꯤꯡꯗꯤꯅꯦ ꯃꯥꯒꯤ ꯑꯍꯟꯕ ꯃꯐꯤ ꯃꯔꯣꯜ ꯃꯥꯒꯤ ꯃꯃꯥ ꯃꯄꯥꯅ ꯂꯣꯏꯅ ꯂꯩꯕꯤꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤꯁꯨ ꯂꯩꯔꯨꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯇ꯭ꯔꯤꯌꯦ ꯄꯥꯕ ꯏꯆꯟꯅ ꯍꯥꯏꯔꯤꯁꯦ ꯌꯥꯏ ꯑꯩꯈꯣꯏꯅꯦ ꯀꯩꯊꯦꯜꯗ ꯆꯠꯂꯨꯁꯦ ꯑꯩꯈꯣꯏꯒꯤꯁꯨ ꯑꯍꯟꯕ ꯐꯤꯔꯣꯜ ꯐꯨꯔꯤꯠꯅꯆꯤꯡꯕ ꯂꯩꯔꯨꯁꯦ ꯑꯗꯨꯒꯅꯦ ꯄꯥꯕ ꯑꯍꯥꯎ ꯑꯊꯨꯝ ꯃꯌꯥꯝ ꯍꯧꯅꯕ ꯄꯣꯠ ꯆꯩꯁꯨ ꯂꯩꯔꯛꯁꯦ ꯃꯤꯒꯤꯗꯤ ꯍꯧꯕ ꯁꯦꯝꯕ ꯁꯥꯕ ꯂꯣꯏꯅ ꯂꯣꯏꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤꯗꯤ ꯀꯩꯝꯇ ꯇꯧꯗ꯭ꯔꯤ ꯑꯗꯨꯅꯅꯦ ꯑꯗꯨꯁꯨ ꯂꯩꯔꯛꯁꯦ ꯑꯗꯨꯒ ꯐꯤꯔꯣꯜ ꯐꯨꯔꯤꯠꯅꯆꯤꯡꯕ ꯑꯍꯟꯕꯁꯨ ꯂꯣꯏꯅ ꯂꯩꯔꯛꯁꯦ ꯀꯣ ꯄꯥꯕ ꯀꯩꯊꯦꯜ ꯆꯠꯂꯨꯁꯤꯀꯣ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯊꯝꯕꯧꯗꯤ ꯊꯃꯣꯏ ꯑꯗꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯥꯏꯔꯤ ꯑꯗꯨꯕꯨ ꯐꯥꯎꯔꯛꯂꯤꯕ ꯏꯍꯨꯜ ꯄꯨꯝꯕ ꯐꯥꯖꯤꯟꯗꯨꯅ ꯃꯆꯥꯁꯤꯡꯗ ꯇꯞꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯄꯥꯒꯤ ꯄꯥꯔꯤ ꯊꯣꯏꯕꯤ ꯅꯈꯣꯏ ꯑꯅꯤ ꯅꯄꯥ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ ꯅꯄꯥ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯁꯦꯜ ꯑꯃꯠꯇ ꯂꯩꯇ꯭ꯔꯤ ꯑꯗꯨꯅ ꯀꯨꯝꯍꯩ ꯑꯁꯦ ꯑꯩꯈꯣꯏ ꯌꯥꯎꯔꯒꯨꯝꯁꯤ ꯃꯊꯪꯒꯤ ꯆꯍꯤꯗ ꯑꯣꯏꯅ ꯐꯖꯅ ꯌꯥꯎꯕ ꯉꯝꯅꯕ ꯍꯣꯠꯅꯔꯁꯤ ꯄꯥꯕ ꯅꯪ ꯌꯥꯝ ꯐꯠꯇꯦꯉꯣ ꯃꯊꯪ ꯆꯍꯤꯗꯤ ꯑꯗꯨꯝ ꯍꯥꯏ ꯑꯗꯨꯒ ꯀꯨꯝꯍꯩꯗꯤ ꯌꯥꯎꯕ ꯁꯨꯐꯪ ꯐꯪꯍꯟꯗꯦ ꯑꯩꯈꯣꯏꯕꯨ ꯑꯩꯈꯣꯏꯁꯨ ꯀꯨꯝꯍꯩꯁꯦ ꯑꯃꯨꯛꯇꯗꯤ ꯌꯥꯎꯖꯒꯦꯕ ꯄꯥꯔꯤꯁꯨ ꯃꯄꯥꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯀꯞꯇꯨꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯄꯥꯎ ꯇꯝꯃꯤ ꯏꯃꯥ ꯄꯥꯕꯗ ꯐꯖꯅ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏꯕꯨ ꯀꯨꯝꯍꯩ ꯑꯁꯦ ꯌꯥꯎꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯍꯟꯕ ꯐꯤꯔꯣꯜ ꯐꯨꯔꯤꯠꯅꯆꯤꯡꯕ ꯑꯗꯨꯒ ꯑꯍꯥꯎ ꯑꯊꯨꯝ ꯃꯌꯥꯝ ꯑꯃ ꯍꯧꯅꯕ ꯄꯥꯕꯗ ꯍꯥꯏꯕꯤꯌꯨ ꯂꯩꯍꯥꯎ ꯃꯥꯁꯨ ꯍꯥꯟꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯁꯥꯎꯗꯨꯅ ꯂꯩꯕꯒ ꯃꯆꯥꯒꯤ ꯃꯇꯧꯁꯤꯡ ꯑꯗꯨ ꯎꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯅꯨꯄꯥ ꯀꯌꯥꯝ ꯀꯨꯏꯅꯅꯣ ꯑꯉꯥꯡꯁꯤꯡꯗ ꯃꯊꯪꯒꯤ ꯆꯍꯤꯅ ꯂꯥꯛꯄꯗ ꯃꯊꯪꯒꯤ ꯆꯍꯤꯗ ꯀꯨꯝꯍꯩ ꯑꯗꯣ ꯌꯥꯎꯔꯁꯤ ꯍꯥꯏꯗꯨꯅ ꯑꯉꯥꯡꯁꯤꯡ ꯑꯁꯤꯕꯨ ꯊꯦꯝꯗꯨꯅ ꯊꯝꯒꯗꯧꯔꯤꯕ ꯑꯁꯤꯕꯨ ꯅꯍꯥꯛ ꯑꯁꯦ ꯌꯨꯝꯁꯤꯒꯤ ꯅꯨꯄꯥ ꯅꯠꯇꯕ꯭ꯔꯣ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯒ ꯅꯪꯒꯤ ꯅꯨꯄꯤ ꯑꯉꯥꯡꯕꯨ ꯑꯁꯨꯛ ꯋꯥꯅ ꯊꯝꯂꯤꯕ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏꯁꯨ ꯃꯤꯅꯤ ꯍꯔꯥꯎ ꯀꯨꯝꯍꯩ ꯑꯃ ꯂꯥꯛꯄꯗ ꯃꯌꯥꯝꯅ ꯌꯥꯎꯔꯤꯕ ꯑꯁꯤꯒꯨꯝꯅ ꯑꯩꯈꯣꯏꯁꯨ ꯁꯔꯨꯛ ꯌꯥꯅꯤꯡꯉꯤ ꯑꯩꯈꯣꯏ ꯅꯪꯒꯤ ꯑꯁꯤꯒꯨꯝꯕ ꯋꯥꯁꯤꯡ ꯑꯁꯤ ꯍꯟꯖꯤꯟ ꯇꯥꯃꯟꯗꯅ ꯑꯩꯈꯣꯏ ꯇꯥꯅꯤꯡꯉꯛꯇ꯭ꯔꯤ ꯉꯁꯤꯗꯤ ꯑꯩꯈꯣꯏꯕꯨ ꯍꯔꯥꯎꯍꯟꯕ ꯑꯁꯦ ꯅꯪꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯋꯥꯅ ꯊꯣꯛꯂꯕ꯭ꯔꯣ ꯊꯝꯕꯧ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯊꯃꯣꯏ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯥꯏꯔꯤ ꯀꯣꯛꯊꯛꯇ ꯑꯆꯧꯕ ꯅꯨꯡꯗꯨꯝ ꯑꯃꯅ ꯅꯟꯗꯔꯛꯄꯒꯨꯝꯅ ꯊꯣꯛꯂꯤ ꯂꯩꯍꯥꯎ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯗꯨꯝꯅ ꯑꯩꯉꯣꯟꯗ ꯍꯦꯛꯇ ꯍꯥꯏꯔꯤꯕ ꯑꯗꯨꯕꯨ ꯑꯩꯁꯨꯅꯦ ꯅꯪ ꯑꯃꯗꯤ ꯏꯆꯥꯕꯨ ꯅꯨꯡꯉꯥꯏꯅ ꯋꯥꯠꯇ ꯄꯥꯗꯅ ꯊꯝꯅꯤꯡꯂꯤꯕꯅꯤ ꯅꯈꯣꯏꯅ ꯍꯔꯥꯎꯅ ꯂꯩꯕ ꯑꯗꯣ ꯑꯩꯁꯨ ꯄꯥꯝꯂꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩ ꯍꯣꯠꯅꯕ ꯌꯥꯕꯗꯤ ꯍꯣꯠꯅꯔꯤꯗꯅ ꯍꯣꯠꯅꯔꯕꯁꯨ ꯎꯄꯥꯏ ꯑꯃ ꯂꯩꯇ꯭ꯔꯤ ꯑꯩ ꯀꯔꯤ ꯇꯧ ꯍꯥꯏꯕꯅꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯝꯕꯧ ꯑꯗꯣ ꯌꯥꯝꯅ ꯁꯥꯎꯅ ꯊꯣꯛꯈꯤ ꯃꯄꯥꯅ ꯊꯣꯛꯈ꯭ꯔꯕꯗ ꯄꯥꯔꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯑꯩꯈꯣꯏꯒꯤ ꯋꯥꯁꯦ ꯌꯥꯝꯅ ꯍꯦꯟꯃꯜꯂꯕ꯭ꯔꯣ ꯑꯗꯣ ꯏꯃꯥ ꯑꯩꯈꯣꯏ ꯀꯨꯝꯍꯩꯗꯨ ꯌꯥꯝ ꯌꯥꯎꯅꯤꯡꯉꯤ ꯄꯥꯕꯗ ꯐꯖꯅ ꯍꯥꯏꯌꯣ
ꯑꯩꯈꯣꯏꯒꯤ ꯑꯍꯟꯕ ꯐꯤꯔꯣꯜ ꯁꯦꯠꯅ ꯆꯥꯅꯕꯇ ꯑꯣꯏꯔꯁꯨ ꯅꯠꯇ꯭ꯔꯒ ꯑꯍꯥꯎ ꯑꯊꯨꯝꯗꯣ ꯃꯗꯨꯇ ꯑꯣꯏꯔꯁꯨ ꯍꯧꯅꯕ ꯃꯄꯣꯠ ꯃꯆꯩꯗꯣ ꯂꯩꯕꯤꯌꯣ ꯍꯥꯏꯗꯨꯅ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯑꯩꯁꯨꯅꯦ ꯅꯄꯥꯗ ꯍꯥꯏꯕ ꯌꯥꯕꯗꯤ ꯍꯥꯏꯔꯤꯕꯅꯤ ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯦ ꯅꯄꯥꯒꯤꯅꯦ ꯂꯥꯏꯕꯛ ꯑꯁꯦ ꯀꯔꯝꯅ ꯊꯣꯛꯀꯗꯧꯔꯤꯕꯅꯣ ꯈꯪꯗ꯭ꯔꯦ ꯃꯤꯒꯤ ꯁꯦꯜꯅꯁꯨ ꯈ꯭ꯋꯥꯡ ꯑꯁꯦ ꯀꯣꯏꯔꯤ ꯏꯃꯥ ꯑꯩꯗꯤ ꯍꯥꯏꯔꯤꯕꯁꯤꯅꯤ ꯄꯥꯕꯗ ꯐꯖꯅ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯑꯍꯟꯕ ꯐꯤꯔꯣꯜ ꯅꯠꯇ꯭ꯔꯒ ꯏꯆꯟꯅ ꯍꯥꯏꯔꯤꯕꯁꯦ ꯑꯁꯨꯃꯥꯏꯅ ꯇꯧꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯣꯏ ꯏꯃꯥꯅꯦ ꯐꯖꯅ ꯍꯥꯏꯔꯒꯦ ꯀꯨꯝꯍꯩ ꯑꯗꯨꯁꯨ ꯅꯨꯃꯤꯠ ꯈꯔꯅꯤꯗꯤ ꯋꯥꯠꯂꯤꯕꯅꯤꯅ ꯅꯄꯥꯅ ꯉꯝꯅꯕ ꯃꯥꯏꯅ ꯇꯧꯖꯔꯁꯅꯤꯗ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯃꯁꯨ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯊꯝꯕꯧ ꯃꯍꯧꯁꯥꯒꯨꯝ ꯌꯨꯝꯗꯒꯤ ꯊꯣꯛꯇꯨꯅ ꯊꯕꯛ ꯊꯤꯔꯝꯃꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯃꯍꯥꯛꯅ ꯐꯅ ꯊꯤꯔꯕꯁꯨ ꯊꯕꯛꯇꯤ ꯑꯃꯠꯇ ꯐꯪꯂꯝꯗꯦ ꯑꯗꯨꯅ ꯊꯝꯕꯧ ꯋꯥꯈꯜ ꯑꯗꯨ ꯌꯥꯝꯅ ꯋꯥꯅ ꯃꯌꯨꯝꯗ ꯍꯜꯂꯛꯑꯝꯃꯤ ꯃꯍꯥꯛꯅ ꯍꯜꯂꯛꯄ ꯃꯇꯝꯗ ꯉꯁꯤꯁꯨ ꯂꯩꯍꯥꯎ ꯑꯗꯨ ꯃꯥꯒꯤ ꯅꯨꯄꯥꯕꯨ ꯌꯥꯝꯅ ꯁꯥꯎꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯅꯨꯄꯥ ꯉꯁꯤꯗꯤ ꯁꯦꯜꯗꯣ ꯈꯔ ꯐꯪꯕꯤꯔꯛꯄ꯭ꯔꯣ ꯅꯠꯇ꯭ꯔꯒ ꯈꯨꯠ ꯍꯥꯡꯂꯒ ꯑꯗꯨꯝ ꯌꯨꯝꯁꯤꯗ ꯆꯪꯕꯤꯔꯛꯂꯕ꯭ꯔꯣ ꯅꯨꯄꯤ ꯑꯩ ꯉꯁꯤꯁꯨ ꯊꯕꯛ ꯑꯃꯠꯇ ꯐꯪꯂꯛꯇ꯭ꯔꯤ ꯑꯩ ꯐꯅꯗꯤ ꯀꯟꯅ ꯊꯤꯕꯅꯤ ꯃꯐꯝ ꯀꯌꯥꯗ ꯆꯠꯇꯨꯅ ꯑꯩꯕꯨ ꯊꯕꯛ ꯑꯃꯠꯇ ꯄꯤꯕꯤꯅꯕ ꯍꯥꯏꯖꯕꯅꯤ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯅ ꯑꯩꯕꯨ ꯊꯕꯛ ꯄꯤꯔꯛꯇ꯭ꯔꯤ ꯃꯤ ꯑꯋꯥꯠꯄ ꯂꯩꯇꯦ ꯈꯔ ꯑꯃꯅ ꯊꯕꯛ ꯂꯩꯇꯦ ꯋꯥꯍꯩ ꯑꯁꯦ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯆꯠꯈ꯭ꯔꯣ ꯍꯥꯏꯅ ꯍꯥꯏꯔꯛꯏ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯂꯩꯍꯥꯎ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯌꯥꯔꯦ ꯇꯥꯅꯤꯡꯗ꯭ꯔꯦ ꯑꯩ ꯃꯗꯨꯒꯤ ꯋꯥꯗꯣ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯍꯥꯏꯃꯟꯗꯅ ꯉꯁꯤꯗꯤꯅꯦ ꯑꯩꯒꯤ ꯈꯥꯡꯕꯒꯤ ꯃꯇꯝ ꯂꯣꯏꯔꯕꯅꯤ ꯉꯁꯤꯗꯤ ꯑꯩ ꯏꯆꯥ ꯑꯅꯤꯕꯨ ꯄꯨꯗꯨꯅ ꯏꯄꯥꯝꯗ ꯆꯠꯀꯅꯤ ꯑꯗꯨꯒ ꯀꯨꯝꯍꯩ ꯑꯗꯣ ꯌꯥꯎꯔꯨꯒꯅꯤ ꯏꯄꯥꯝꯒꯤ ꯏꯃꯥ ꯏꯄꯥ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯗꯅꯦ ꯑꯩꯒꯤ ꯑꯃꯗꯤ ꯏꯆꯥꯒꯤ ꯑꯍꯥꯟꯕ ꯐꯤꯔꯣꯜꯁꯨ ꯊꯣꯟꯕꯤꯒꯅꯤ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯀꯨꯝꯍꯩ ꯑꯗꯨꯗ ꯆꯥꯕ ꯑꯍꯥꯎ ꯑꯊꯨꯝ ꯀꯌꯥ ꯑꯃꯁꯨ ꯑꯩꯈꯣꯏꯕꯨ ꯄꯤꯖꯔꯛꯀꯅꯤꯌꯦ ꯂꯩꯍꯥꯎ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕ ꯑꯗꯨꯕꯨ ꯀꯨꯝꯍꯩꯒꯤ ꯃꯇꯝꯗ ꯀꯅꯥꯅ ꯌꯨꯝ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯅꯒꯦꯅꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯪꯒꯤ ꯌꯨꯝꯒꯤ ꯃꯤꯅ ꯑꯩꯕꯨ ꯀꯔꯤꯅꯤ ꯍꯥꯏꯅ ꯈꯟꯈꯤꯒꯗꯧꯔꯤꯕꯒꯦ ꯅꯈꯣꯏꯅ ꯌꯨꯝ ꯑꯗꯨꯗ ꯆꯠꯂꯒ ꯀꯨꯝꯍꯩ ꯑꯗꯣ ꯌꯥꯎꯔꯕꯗꯤ ꯑꯩꯅ ꯁꯤꯗ ꯂꯩꯔꯒ ꯃꯃꯥꯡꯒꯤ ꯑꯗꯨꯒꯨꯝꯅ ꯀꯨꯝꯍꯩ ꯑꯃꯠꯇ ꯌꯥꯎꯕ ꯐꯪꯗ ꯑꯗꯨꯃꯛ ꯀꯞꯇꯨꯅ ꯂꯦꯜꯂꯣ ꯍꯥꯏꯕ꯭ꯔꯣ ꯐꯔꯦꯅꯦ ꯑꯩ ꯂꯩꯔꯒꯦ ꯑꯗꯣ ꯑꯩꯕꯨ ꯀꯨꯝꯍꯩ ꯑꯁꯤꯗ ꯃꯌꯥꯝꯅ ꯌꯥꯎꯔꯤꯕ ꯑꯁꯨꯝꯅ ꯑꯩꯕꯨꯁꯨ ꯁꯔꯨꯛ ꯌꯥꯍꯜꯂꯣ ꯉꯝꯒꯗ꯭ꯔꯣ ꯉꯝꯃꯣꯏꯗꯕꯅꯤꯅ ꯑꯩ ꯏꯄꯥꯝꯗ ꯆꯠꯂꯒ ꯏꯆꯥꯁꯤꯡꯒ ꯀꯨꯝꯍꯩ ꯑꯗꯣ ꯄꯨꯟꯅ ꯌꯥꯎꯔꯨꯒꯦ ꯍꯥꯏꯕꯅꯤ ꯂꯩꯍꯥꯎ ꯑꯩꯁꯨ ꯍꯣꯠꯅꯕ ꯌꯥꯕꯗꯤ ꯍꯣꯠꯅꯔꯤꯗꯅ ꯀꯨꯝꯍꯩ ꯑꯗꯨꯁꯨ ꯅꯨꯃꯤꯠ ꯈꯔꯅꯤꯗꯤ ꯋꯥꯠꯂꯤ ꯃꯔꯛꯁꯤꯗ ꯑꯩ ꯀꯔꯤꯅꯣ ꯇꯧꯕ ꯌꯥꯕꯗꯤ ꯇꯧꯒꯦ ꯅꯪ ꯑꯃꯨꯛꯇ ꯁꯧꯒꯠꯈꯤꯅꯨ ꯌꯥꯔꯦ ꯑꯩꯅꯦ ꯉꯥꯏꯕ ꯌꯥꯕ ꯉꯥꯏꯔꯒ ꯂꯥꯛꯂꯕꯅꯤ ꯑꯗꯨꯕꯨꯅꯦ ꯑꯩ ꯉꯁꯤꯗꯤ ꯉꯥꯏꯕ ꯉꯝꯃꯔꯣꯏ ꯑꯗꯨꯅ ꯑꯩ ꯏꯆꯥ ꯑꯅꯤꯕꯨ ꯄꯨꯗꯨꯅ ꯏꯄꯥꯝꯗ ꯆꯠꯆꯈ꯭ꯔꯒꯦ ꯑꯩꯕꯨ ꯑꯃꯨꯛ ꯌꯨꯝ ꯑꯁꯤꯗ ꯍꯜꯂꯛꯑꯣ ꯍꯥꯏꯔꯕꯗꯤ ꯑꯩꯅ ꯍꯥꯏꯈꯤꯕ ꯁꯦꯟꯐꯝ ꯑꯗꯣ ꯃꯗꯨ ꯄꯨꯗꯨꯅ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯄꯤꯌꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯩ ꯌꯨꯝ ꯑꯁꯤꯗ ꯑꯩ ꯍꯟꯖꯤꯜꯂꯛꯄ ꯉꯝꯃꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯍꯥꯎ ꯃꯆꯥ ꯑꯅꯤꯕꯨ ꯀꯧꯁꯤꯟꯗꯨꯅ ꯃꯆꯥ ꯑꯅꯤꯒ ꯄꯨꯟꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯑꯝꯃꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯊꯣꯛꯈꯤꯕ ꯑꯗꯨ ꯎꯔꯒ ꯊꯝꯕꯧ ꯑꯁꯨꯝꯅ ꯍꯥꯏꯖꯔꯛꯏ ꯂꯩꯍꯥꯎ ꯅꯪ ꯑꯗꯨꯝꯅ ꯇꯧꯒꯅꯨ ꯏꯆꯥꯁꯤꯡꯕꯨ ꯃꯄꯥ ꯑꯩꯒ ꯀꯥꯏꯅꯍꯟꯒꯅꯨ ꯑꯩ ꯅꯪꯅ ꯍꯥꯏꯔꯤꯕ ꯁꯦꯟꯐꯝ ꯑꯗꯣ ꯑꯩ ꯉꯝꯅꯕ ꯄꯤꯒꯦ ꯑꯁꯨꯝꯅ ꯐꯅ ꯊꯝꯕꯧꯅ ꯍꯥꯏꯖꯔꯕꯁꯨ ꯂꯩꯍꯥꯎꯅ ꯇꯥꯕ ꯀꯧꯕ ꯂꯩꯈꯤꯗ꯭ꯔꯦ ꯂꯩꯍꯥꯎ ꯃꯆꯥ ꯑꯅꯤꯕꯨ ꯄꯨꯗꯨꯅ ꯃꯄꯥꯝꯗ ꯆꯠꯈ꯭ꯔꯦ ꯊꯝꯕꯧ ꯃꯥꯒꯤ ꯅꯨꯄꯤꯅ ꯆꯠꯈ꯭ꯔꯕꯗ ꯃꯥꯒꯤ ꯑꯋꯥꯕꯗꯣ ꯑꯃꯨꯛꯀ ꯍꯦꯟꯅ ꯍꯦꯟꯒꯠꯂꯛꯄꯒꯨꯝ ꯇꯧꯔꯝꯃꯤ ꯑꯩꯒꯤ ꯏꯆꯥ ꯑꯅꯤꯅ ꯂꯩꯇꯕ ꯌꯨꯝ ꯑꯁꯤꯗ ꯑꯩꯅ ꯀꯔꯝꯅ ꯂꯩꯒꯅꯤ ꯑꯩ ꯏꯆꯥꯕꯨ ꯑꯃꯗꯤ ꯑꯩꯒꯤ ꯅꯨꯄꯤꯕꯨ ꯌꯨꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯄꯨꯔꯛꯇꯕ ꯌꯥꯗꯦ ꯃꯗꯨꯅ ꯑꯩ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯁꯦꯟꯐꯝ ꯑꯗꯣ ꯑꯩ ꯊꯤꯗꯕ ꯌꯥꯗꯦ ꯑꯩ ꯁꯦꯟꯐꯝ ꯑꯗꯨꯕꯨ ꯊꯧꯔꯥꯡ ꯇꯧꯗꯕ ꯌꯥꯗꯦ ꯑꯁꯤ ꯈꯟꯗꯨꯅ ꯃꯍꯥꯛ ꯌꯨꯝꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯊꯕꯛ ꯊꯤꯕ ꯊꯣꯔꯛꯑꯝꯃꯤ ꯃꯍꯥꯛꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯆꯥꯎꯔꯕ ꯎꯖꯥꯎ ꯑꯃꯒꯤ ꯃꯈꯣꯡꯗ ꯍꯥꯃꯦꯡ ꯑꯅꯤꯈꯛ ꯄꯨꯟꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯛꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯆꯪꯁꯤꯟꯗꯨꯅ ꯍꯥꯃꯦꯡ ꯑꯅꯤꯗꯨꯒꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯪꯂꯛꯑꯝꯃꯤ ꯏꯅꯥꯎ ꯍꯥꯃꯦꯡ ꯑꯅꯤ ꯑꯁꯤꯗꯤ ꯀꯅꯥꯒꯤꯅꯣ ꯃꯥ ꯃꯇꯣꯃꯥꯒꯤꯅꯤ ꯍꯟꯗꯛꯀꯤ ꯀꯨꯝꯍꯩ ꯑꯁꯤꯗ ꯌꯣꯟꯊꯣꯛꯈꯤꯅꯕ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯄꯤꯔꯛꯄꯅꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ
Thambou wakhal ama lai. Tomalgi maramda nupatuda fazana hanglami amadi magi leifamsu hangduna Tomalgi yum tamna lai. Tomal Thambou na lakpadu ubada yamna ngakna. Ibungo nangbu kanano. Kari lairabagi aigida lakpadi. Mama. Mama gisida thabak lay haina mina haibirakpa. Ado thabak to yaragadi ay tawzaki haiduna haizaki haina lakjabani. Thabak budi layni. Ado seldi yamdi ko. Nangbu thabak ado tawba pambro. Mama, thabak amabu oirabadi aigidi yareda. Amabu lairabadi ay mama da karisu haizaru. Ado Mama seldubu kayano. Oh, pare nangna tawge hairabani. Aigi lairiba haming mayam ase nangi yumda khara puraga tham. Haming mayam ase aigi da thammaga loiba haibasi awaba ama oi. Aduna nangi yumda puduna khara loigadabani. Aduga seldi tha amada lupa manga pigi. Wafam ase tabada Thambou wakhal mihak tawi. Lupa manga sidi kari ko nagani. Angangi mapimaro laibadi lairadana aigi nongmagi chara ani suna phawa chaba konaroi. Adubu ai karidi upai lai. Hausiki oinadi ai thabak ase hoi hairaki. Aduga matung taba aduna karino amuk yengba haiba aduni. Khallu aigidi nangna bu yarabadi ngasimak hekta puko. Mama ai thabak ase tawzaraki. Mama na haiba kudimak ai soidanaba hotnazaraki. Asumna Thambou hamingsing adu puduna mayumda laami. Thambou magi nupi angangbu mayumda amuk hanna halakpa ngamlabadi haiduna thabak yamna wana kanna surami. Aduga somdana kamdauri lehau magi mapamda leiraga magi nupagi phattaba wa kaya ama mapamgi misingda hairi. Abe nangbu karamaina nangi nupaduga laiminabagi haiba. Na phina rol phangi na tai amata chadi. Adagi angangsing siyeng chada thaktabana mayang kangbada amuk toiba loiri. Nangi lairaba nupadubu nangbu karamaina khanglaga leigi haibanida. Matam sidabu ahauba chadana. Adagi phasaba phiro set chadana. Laibabu nakhoibu karamaina ngamgi. Inama aisu khangdeda kari haigadabano. Ayuktagi thokibadunane numidangane hansalakadawriba. Matawgadine yamna mana thabak thiruba saraga halakadawribani. Adubune thabak thibadi toko. Matanado tanbagi ngaudana langdana leithokadawribani. Adugane yum halagana kaidawni yam mana amuk toiba thabak phangdena makhongado sida sanadana hairakadawribani. Masidabu karino haiba aina tawgadaba asibo. Abe nangi nupado kharadi henmalli. Ma ama lainabu nakhoina nyumsida laaga kumai asibu yaunaba tawribasi yam henmalli. Yengu aikhoigidi nabung asina khangna matu macha aikhoigi matam chana kumhaina yawraktrine ahanba phiro adagi chana thaknaba kumhaida thongba thaknaba mapot machay loina hana leisalaga thamliba asin. Aduga nakhoigina kadai Thambou na hanna yengdabadagi nakhoina sida laaga kumhai yawnaba hotnari. Akhoibudi nakhoigina tawse yengba ngamdabagi nakhoigidamak ahanba phirol set chanaba laibabudi laigani. Ado Thambou su masu wakhal kharadi khanba yabani. Asumnabu kamaina tawraga punsi chupa laigadawribagi. Aduni inama aisu khangdri. Ina sida ingak sida lik ama sana macha ama siba natri. Adagi yeng setli sariba phiro phanek na chingba asina amu segai tugaiba ngakta icha singse amuk yengu. Icha singi phibam sisu adungai chap mane mama aidagi icha singna karisu hendi tadi. Adugi su mathakta hanadine thangnaba singduna sune karinoma karigumba ahauba ama thongbada ahanba ama leibada aikhoigi sune saruk khaira ambani.
ꯑꯗꯨꯕꯨꯅꯦ ꯑꯩꯈꯣꯏꯅ ꯁꯨꯝ ꯁꯣꯟꯊꯔꯛꯑꯕꯅꯤꯅꯅꯦ ꯃꯈꯣꯏꯅꯁꯨ ꯑꯩꯈꯣꯏꯕꯨ ꯃꯤ ꯑꯣꯏꯅ ꯊꯥꯕꯤꯗ꯭ꯔꯦꯗ. ꯑꯕꯦ ꯅꯪꯒꯤ ꯅꯨꯄꯥꯗꯣ ꯈꯔ ꯋꯥꯔꯛꯄꯅꯗꯤ ꯐꯒꯅꯤꯀꯣ. ꯅꯪ ꯅꯇꯣꯝꯇꯒꯤ ꯑꯣꯏꯔꯗꯤ ꯐꯩꯗꯣ. ꯑꯗꯨꯁꯨ ꯅꯠꯇꯦ ꯅꯆꯥ ꯑꯅꯤ ꯑꯃꯁꯨ ꯌꯥꯎꯔꯤ. ꯑꯗꯨꯅꯅꯦ ꯀꯔꯤꯅꯣ ꯈꯟꯅꯕ ꯑꯃꯗꯤ ꯐꯔꯕꯅꯤ. ꯑꯁꯨꯝꯅ ꯂꯩꯍꯥꯎ ꯃꯍꯥꯛꯀꯤ ꯃꯅꯝꯃꯗ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯐꯠꯇꯕ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯔꯤ. ꯑꯗꯨꯒ ꯁꯣꯝꯗꯅ ꯊꯝꯕꯧ ꯍꯥꯃꯦꯡꯁꯤꯡ ꯑꯗꯨꯒꯤ ꯁꯦꯟꯅꯕꯒꯤ ꯊꯕꯛ ꯇꯧꯅ ꯇꯧꯅ ꯑꯇꯣꯞꯄ ꯊꯕꯛꯁꯤꯡꯁꯨ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯈꯪꯗ ꯀꯟꯅ ꯊꯤꯔꯤ. ꯑꯗꯨꯕꯨ ꯊꯕꯛꯇꯤ ꯑꯃꯠꯇ ꯐꯪꯖꯔꯝꯗꯦ. ꯑꯗꯨꯅ ꯃꯍꯥꯛ ꯋꯥꯈꯜ ꯑꯗꯨ ꯍꯦꯟꯅ ꯍꯦꯟꯅ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯝꯃꯤ. ꯀꯨꯝꯍꯩ ꯑꯗꯨꯗꯤ ꯅꯨꯃꯤꯠ 4ꯅꯤ ꯈꯛꯇ ꯉꯥꯏꯔꯦ. ꯑꯗꯨꯕꯨ ꯑꯩꯒꯤ ꯈꯨꯠꯇ ꯍꯧꯖꯤꯛꯁꯨ ꯁꯦꯜ ꯑꯃꯠꯇ ꯂꯩꯇꯦ. ꯃꯥꯃꯅꯗꯤ ꯂꯨꯄꯥ 5 ꯈꯛ ꯄꯤꯒꯅꯤ ꯍꯥꯏ. ꯑꯗꯨꯒ ꯂꯩꯍꯥꯎꯅ ꯍꯥꯏꯔꯝꯕꯅ 2,000. ꯑꯩꯗꯤ ꯑꯗꯨꯛ ꯌꯥꯝꯕ ꯁꯦꯟꯐꯝ ꯑꯗꯨꯗꯤ ꯀꯔꯥꯏꯗꯒꯤ ꯀꯝꯗꯧꯅ ꯁꯥꯒꯠꯀꯅꯤ? ꯑꯩ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯇꯧꯗꯕ ꯌꯥꯗꯦ. ꯑꯩꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯌꯥꯎꯗꯅ ꯀꯨꯝꯍꯩ ꯑꯁꯤ ꯌꯥꯎꯕ ꯉꯝꯂꯣꯏ. ꯑꯗꯨꯅ ꯑꯩ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯗꯕ ꯁꯨꯡꯌꯥꯃꯛ ꯌꯥꯗꯦ. ꯑꯁꯤ ꯈꯟꯗꯨꯅ ꯊꯝꯕꯧ ꯑꯗꯣ ꯋꯥꯈꯜ ꯃꯨꯟꯅ ꯇꯧꯔꯝꯃꯤ. ꯑꯩ ꯑꯁꯨꯝꯅ ꯇꯧꯔꯒꯦ. ꯃꯥꯃꯒꯤ ꯍꯥꯃꯦꯡ ꯃꯌꯥꯝ ꯑꯁꯤꯗꯒꯤ ꯑꯩ ꯑꯃ ꯍꯨꯔꯥꯜꯂꯒꯦ. ꯑꯗꯨꯒ ꯀꯩꯊꯦꯜꯗ ꯄꯨꯗꯨꯅ ꯌꯣꯜꯂꯒꯦ. ꯍꯥꯃꯦꯡ ꯑꯁꯤꯁꯨ ꯌꯥꯝꯅ ꯌꯥꯝꯕꯅꯤꯅ ꯃꯥꯃꯅ ꯀꯩꯁꯨ ꯑꯩꯅ ꯍꯥꯃꯦꯡ ꯑꯃ ꯍꯨꯗꯨꯅ ꯄꯨꯔꯒ ꯀꯩꯊꯦꯜꯗ ꯌꯣꯟꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕ ꯀꯩꯁꯨ ꯈꯪꯂꯣꯏ. ꯍꯥꯃꯦꯡ ꯑꯃ ꯌꯣꯟꯕꯗ 2,000 ꯑꯗꯨꯗꯤ ꯂꯥꯏꯅ ꯐꯪꯂꯅꯤ. ꯃꯗꯨꯗꯒꯤꯕꯨ ꯍꯦꯟꯅ ꯍꯦꯟꯗꯣꯛꯅ ꯐꯪꯂꯅꯤ. ꯑꯁꯤ ꯈꯟꯗꯨꯅ ꯊꯝꯕꯧ ꯃꯥꯒꯤ ꯑꯋꯥꯕ ꯋꯥꯈꯜ ꯑꯗꯨ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯀꯣꯛꯆꯔꯝꯃꯤ. ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯋꯥꯈꯜ ꯑꯗꯨ ꯌꯥꯝꯅ ꯋꯥꯁꯤꯜꯂꯛꯑꯝꯃꯤ. ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯍꯥꯃꯦꯡ ꯑꯁꯤ ꯍꯨꯔꯕꯗꯤ ꯑꯩꯒꯤ ꯅꯨꯄꯤ ꯑꯉꯥꯡꯕꯨꯗꯤ ꯑꯩꯒꯤ ꯅꯥꯛꯇ ꯍꯜꯂꯛꯂꯅꯤ. ꯑꯗꯨꯕꯨ ꯏꯁꯣꯔꯅꯗꯤ ꯑꯩꯕꯨ ꯉꯥꯛꯄꯤꯕ ꯉꯝꯂꯣꯏꯀꯣ ꯑꯩꯒꯤ ꯏꯔꯥꯜ ꯑꯁꯤꯒꯤꯗꯃꯛꯇꯗꯤ. ꯑꯗꯨꯕꯨ ꯑꯩ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ? ꯑꯩꯕꯨ ꯉꯥꯛꯄꯤꯌꯨꯀꯣ ꯏꯁꯣꯔ ꯏꯕꯨꯡꯉꯣ. ꯅꯅꯥꯏ ꯑꯩꯒꯤ ꯏꯐꯝꯗ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯃꯁꯤ ꯅꯠꯇꯅ. ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯃꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ. ꯊꯝꯕꯧ ꯈꯟꯈꯤꯕ ꯋꯥꯈꯜ ꯑꯗꯨꯅ ꯃꯔꯝ ꯑꯣꯏ ꯊꯝꯕꯧ ꯍꯥꯃꯦꯡ ꯑꯃ ꯀꯩꯊꯦꯜꯗ ꯄꯨꯗꯨꯅ ꯌꯣꯟꯊꯣꯛꯂꯤ. ꯀꯨꯝꯍꯩ ꯃꯇꯝꯅꯒ ꯑꯣꯏꯕꯒ ꯍꯥꯃꯦꯡ ꯑꯗꯨ ꯃꯃꯜ ꯌꯥꯝꯅ ꯇꯥꯡꯅ ꯌꯣꯟꯊꯣꯛꯈ꯭ꯔꯦ. ꯑꯗꯨꯒ ꯂꯩꯍꯧꯔꯤꯕ ꯍꯥꯃꯦꯡ ꯑꯇꯩ ꯑꯗꯨꯅ ꯑꯃꯨꯛ ꯏꯕꯣꯍꯜꯒꯤ ꯃꯅꯥꯛꯇ ꯊꯤꯜꯂꯝꯂꯦ. ꯃꯥꯃ ꯍꯥꯃꯦꯡꯁꯤꯡ ꯑꯁꯤ ꯁꯨꯕ꯭ꯔꯥ? ꯃꯥꯃꯅ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ. ꯁꯨꯔꯝꯃꯅꯤꯗ. ꯅꯪꯅ ꯐꯖꯅ ꯊꯤꯔꯒ ꯄꯨꯔꯛꯂꯕꯅꯤꯅ. ꯆꯠꯂꯣ ꯅꯪꯁꯨ ꯀꯨꯝꯍꯩ ꯑꯗꯨ ꯌꯥꯎꯖꯔꯨꯔꯣ ꯆꯠꯂꯣ. ꯊꯝꯕꯧ ꯏꯕꯣꯍꯜꯒꯤ ꯃꯐꯝꯗ ꯑꯣꯏꯗꯕ ꯍꯥꯏꯔꯝꯗꯨꯅ ꯂꯩꯍꯥꯎꯒꯤ ꯃꯄꯥꯝꯗ ꯃꯥꯒꯤ ꯅꯨꯄꯤ ꯑꯉꯥꯡꯕꯨ ꯂꯧꯔꯨꯅꯕ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤ. ꯅꯨꯄꯥ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯒꯤ ꯏꯄꯥꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯑꯁꯤꯕꯣ? ꯆꯠꯄꯤꯈ꯭ꯔꯣ. ꯑꯩꯅꯦ ꯅꯪꯒꯤ ꯂꯥꯏꯔꯕ ꯌꯨꯝꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯍꯟꯖꯔꯔꯣꯏꯌꯦ. ꯑꯗꯨꯒꯅꯦ ꯑꯩꯗꯁꯨ ꯅꯠꯇꯦ ꯏꯆꯥ ꯑꯅꯤꯅꯁꯨ ꯌꯨꯝ ꯑꯗꯨꯗ ꯍꯟꯕ ꯄꯥꯝꯗ꯭ꯔꯦ. ꯂꯩꯍꯥꯎ ꯑꯩꯒꯤ ꯋꯥꯁꯦ ꯑꯃꯨꯛꯇ ꯇꯥꯈꯣ. ꯉꯁꯤ ꯑꯩꯅ ꯂꯥꯛꯂꯤꯕꯁꯤ ꯅꯈꯣꯏꯕꯨ ꯂꯧꯔꯨꯔꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ. ꯁꯤ ꯅꯪꯅ ꯍꯥꯏꯕ ꯁꯦꯟꯐꯝ ꯑꯗꯨꯅꯤ. ꯂꯧꯁꯜꯂꯣ ꯁꯦꯟꯐꯝ ꯑꯁꯤ. ꯑꯗꯨꯒ ꯁꯦꯟꯐꯝ ꯑꯁꯤꯅ ꯅꯪꯅ ꯂꯩꯅꯤꯡꯕ ꯃꯈꯩ ꯂꯩꯖꯔꯣ. ꯁꯦꯟꯐꯝ ꯑꯁꯤ ꯑꯩꯅ ꯄꯤꯔꯕꯅꯤꯅ ꯅꯪ ꯍꯧꯖꯤꯛꯇꯤ ꯌꯨꯝꯗ ꯍꯜꯂꯁꯤ. ꯂꯩꯍꯥꯎ ꯃꯥꯒꯤ ꯅꯨꯄꯥꯅ ꯄꯤꯔꯛꯂꯤꯕ ꯁꯦꯜ ꯑꯗꯨ ꯎꯕꯗ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ. ꯍꯔꯥꯎꯅ ꯁꯦꯜ ꯑꯗꯨ ꯃꯈꯨꯠꯇꯨꯅ ꯄꯥꯏꯔꯒ ꯍꯥꯏꯔꯛꯏ. ꯁꯦꯜꯁꯤꯗꯤ ꯅꯨꯄꯥ ꯅꯪꯒꯤ ꯁꯦꯜꯁꯤꯗꯤ ꯀꯔꯥꯏꯗꯒꯤ ꯀꯔꯝꯅ ꯄꯨꯔꯛꯂꯤꯕꯅꯣ? ꯂꯩꯍꯥꯎ ꯃꯗꯨꯗꯤ ꯍꯪꯂꯛꯑꯅꯨ. ꯅꯪꯒꯤ ꯍꯥꯏꯕꯕꯨ ꯁꯦꯜ ꯑꯗꯨ ꯅꯪꯅ ꯁꯤꯖꯤꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯁꯤꯖꯤꯟꯅꯖꯔꯣ. ꯍꯣꯏꯗ ꯁꯦꯜ ꯐꯪꯂꯒꯕꯨ ꯑꯩꯅ ꯀꯔꯤꯒꯤ ꯋꯥꯖꯔꯨꯅꯤ ꯍꯥꯏꯒꯦ? ꯅꯨꯄꯥ ꯍꯧꯖꯤꯛꯇꯤ ꯌꯨꯝꯗ ꯍꯜꯂꯁꯤ. ꯑꯗꯨꯒꯅꯦ ꯀꯨꯝꯍꯩꯒꯤ ꯁꯤꯜ ꯂꯥꯡꯕꯁꯨ ꯃꯌꯥꯝ ꯑꯃ ꯇꯧꯔꯨꯔꯁꯤ. ꯊꯕꯛ ꯌꯥꯝ ꯌꯥꯝꯃꯤ. ꯍꯧꯖꯤꯛ ꯍꯦꯛꯇ ꯍꯜꯂꯁꯤ. ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯃꯌꯨꯝꯗ ꯍꯜꯂꯛꯏ. ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯀꯨꯝꯍꯩꯗ ꯆꯪꯒꯗꯕ ꯃꯄꯣꯠ ꯃꯆꯩ ꯀꯌꯥ ꯑꯃꯁꯨ ꯂꯤꯁꯤꯜꯂꯛꯏ. ꯑꯗꯨꯕꯨ ꯊꯝꯕꯧꯗꯤ ꯃꯥꯏꯊꯣꯡꯗ ꯐꯅ ꯃꯃꯣꯟ ꯃꯤꯅꯣꯛ ꯇꯝꯂꯕꯁꯨ
ꯃꯍꯥꯛꯀꯤ ꯃꯊꯃꯣꯏ ꯃꯅꯨꯡꯗꯗꯤ ꯃꯍꯥꯛꯅ ꯇꯧꯔꯨꯕ ꯊꯕꯛ ꯑꯗꯨꯒꯤꯗꯃꯛ ꯋꯥꯈꯜ ꯑꯗꯨ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯍꯧꯈ꯭ꯔꯦ ꯅꯨꯃꯤꯠꯇꯨꯃ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯊꯝꯕꯧꯒꯤ ꯏꯃꯨꯡ ꯑꯗꯨ ꯉꯁꯤꯗꯤ ꯌꯥꯝꯅ ꯍꯔꯥꯎꯅ ꯀꯨꯝꯍꯩ ꯑꯗꯨ ꯁꯔꯨꯛ ꯌꯥꯔꯤ꯫ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯀꯝꯗꯧꯔꯤ ꯏꯕꯣꯍꯜ꯫ ꯊꯝꯕꯧꯅ ꯇꯧꯈꯤꯕ ꯊꯕꯛ ꯑꯗꯨ ꯃꯍꯥꯛ ꯈꯪꯂꯛꯂꯤ꯫ ꯏꯌꯥ, ꯑꯩꯒꯤ ꯍꯥꯃꯦꯡ ꯑꯃ ꯃꯁꯤꯡ ꯋꯥꯠꯂꯕ꯫ ꯑꯩꯅꯗꯤ ꯀꯌꯥꯗ ꯊꯥꯖꯅ ꯊꯝꯕꯧ ꯃꯉꯣꯟꯗ ꯊꯕꯛ ꯑꯗꯨ ꯁꯤꯟꯅꯔꯨꯔꯤꯕ, ꯑꯗꯨꯒ ꯃꯥꯅ ꯀꯌꯥꯗ ꯂꯥꯏꯊꯣꯛꯅ ꯑꯩꯕꯨ ꯎꯁꯤꯠꯇꯅ ꯑꯩꯒꯤ ꯍꯥꯃꯦꯡ ꯑꯃꯕꯨ ꯍꯨꯔꯥꯜꯂꯒ ꯀꯩꯊꯦꯜꯗ ꯌꯣꯟꯊꯣꯛꯂꯝꯕ꯫ ꯈꯪꯒꯅꯤꯗꯣ ꯏꯕꯣꯍꯜ ꯑꯩꯕꯨ ꯎꯁꯤꯠꯇꯕꯒꯤ꯫ ꯑꯁꯤ ꯈꯟꯗꯨꯅ ꯏꯕꯣꯍꯜ ꯁꯥꯎꯅ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯀꯣꯅꯨꯡ ꯇꯝꯅ ꯆꯠꯇꯨꯅ ꯅꯤꯡꯊꯧꯗ ꯋꯥ ꯄꯨꯝꯕ ꯋꯥꯀꯠꯂꯝꯃꯤ꯫ ꯀꯔꯤ ꯇꯧꯔꯦ ꯑꯍꯟ? ꯀꯨꯝꯍꯩ ꯅꯨꯃꯤꯠ ꯑꯁꯤꯗ ꯀꯔꯤꯒꯤꯅꯣ ꯀꯣꯅꯨꯡꯗ ꯀꯥꯔꯛꯂꯤꯕꯗꯤ? ꯏꯅꯤꯡꯊꯧ, ꯅꯅꯥꯏꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯅꯅꯥꯏ ꯑꯩꯍꯥꯛ ꯍꯥꯃꯦꯡ ꯃꯌꯥꯝ ꯑꯃ ꯂꯣꯏꯗꯨꯅ ꯍꯥꯃꯦꯡꯕꯨ ꯌꯣꯟꯊꯣꯛ ꯌꯣꯟꯁꯤꯟ ꯇꯧꯖꯕ ꯃꯤꯅꯤ꯫ ꯑꯗ ꯑꯩꯒꯤ ꯍꯥꯃꯦꯡ ꯑꯗꯣ ꯌꯥꯝꯅ ꯌꯥꯝꯕꯗꯒꯤ ꯑꯩꯅ ꯑꯩꯒꯤ ꯈꯨꯟ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯊꯥꯖꯕ ꯊꯝꯕꯧ ꯀꯧꯕ ꯅꯨꯄꯥ ꯑꯃꯗ ꯈꯔ ꯁꯤꯟꯅꯈꯤ꯫ ꯃꯥꯒꯤ ꯊꯕꯛ ꯑꯗꯨꯒꯤꯗꯃꯛꯇꯁꯨ ꯑꯩꯅ ꯃꯇꯤꯛ ꯆꯥꯅ ꯁꯦꯜ ꯄꯤ꯫ ꯉꯁꯤ ꯀꯨꯝꯍꯩꯒꯤꯗꯃꯛ ꯑꯩꯅ ꯍꯥꯃꯦꯡ ꯑꯗꯣ ꯌꯣꯟꯊꯣꯛꯅꯕ ꯍꯥꯏꯗꯨꯅ ꯉꯔꯥꯡ ꯑꯩꯒꯤꯗ ꯄꯨꯍꯜꯂꯛꯄꯅꯤ ꯑꯃꯨꯛ꯫ ꯑꯗ ꯑꯩꯒꯤ ꯍꯥꯃꯦꯡ ꯑꯃ ꯃꯁꯤꯡ ꯋꯥꯠꯂꯝꯃꯤ ꯍꯥꯏꯅ ꯑꯩꯅ ꯊꯤꯒꯠꯂꯨꯕꯗꯗꯤ ꯃꯍꯥꯛꯅ ꯑꯩꯒꯤ ꯋꯥꯠꯂꯤꯕ ꯍꯥꯃꯦꯡ ꯑꯃ ꯑꯗꯣ ꯀꯩꯊꯦꯜꯗ ꯄꯨꯗꯨꯅ ꯃꯃꯜ ꯌꯥꯝꯅ ꯇꯥꯡꯅ ꯌꯣꯟꯊꯣꯛꯂꯝꯃꯤ꯫ ꯃꯁꯤꯒꯤꯗꯃꯛ ꯏꯅꯤꯡꯊꯧꯅ ꯊꯝꯕꯧ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯑꯃꯨꯛꯇ ꯋꯥꯔꯛꯄꯤꯌꯨ꯫ ꯏꯌꯥ, ꯏꯁ, ꯀꯅꯥ ꯂꯩ? ꯍꯧꯖꯤꯛꯃꯛ ꯊꯝꯕꯧ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯃꯍꯥꯛꯄꯨ ꯐꯥꯗꯨꯅ ꯀꯣꯅꯨꯡ ꯑꯁꯤ ꯇꯝꯅ ꯄꯨꯔꯛꯎ꯫ ꯅꯤꯡꯊꯧꯒꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯃꯅꯥꯏ ꯈꯔ ꯊꯝꯕꯧꯒꯤ ꯃꯌꯨꯝ ꯇꯝꯅ ꯊꯨꯅ ꯌꯥꯡꯅ ꯆꯠꯈꯤ꯫ ꯊꯣꯛꯂꯤꯕ ꯄꯨꯝꯕ ꯑꯗꯨ ꯈꯪꯖꯗꯕ ꯊꯝꯕꯧꯒꯤ ꯏꯃꯨꯡꯗꯤ ꯀꯨꯝꯍꯩ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯄꯥꯡꯊꯣꯛꯂꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤ ꯈꯔ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯗ ꯆꯪꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯅꯨꯄꯥ, ꯅꯍꯥꯛ ꯅꯠꯇ꯭ꯔꯥ ꯊꯝꯕꯧ ꯍꯥꯏꯔꯤꯕ ꯑꯁꯤ? ꯂꯥꯎ, ꯍꯧꯖꯤꯛꯃꯛ ꯀꯣꯅꯨꯡꯗ ꯀꯥꯁꯤ, ꯏꯅꯤꯡꯊꯧꯅ ꯅꯍꯥꯛꯄꯨ ꯉꯥꯏꯍꯧꯔꯤ꯫ ꯀꯩꯒꯤꯅꯣ ꯏꯅꯤꯡꯊꯧꯅ ꯑꯩꯕꯨ ꯉꯥꯏꯍꯧꯔꯤꯕꯗꯤ? ꯑꯩꯅ ꯀꯩꯗꯧꯈ꯭ꯔꯒꯦ? ꯑꯩꯗꯤ ꯑꯔꯥꯟꯕ ꯑꯃꯠꯇꯁꯨ ꯇꯧꯈꯤꯕ ꯂꯩꯇꯦ꯫ ꯑꯩ ꯀꯣꯅꯨꯡ ꯀꯥꯕ ꯉꯝꯖꯔꯣꯏ꯫ ꯀꯔꯤꯒꯤꯅꯣ ꯂꯥꯟꯃꯤꯅ ꯈꯣꯏꯅ ꯑꯩꯒꯤ ꯅꯨꯄꯥꯕꯨ ꯐꯥꯕ ꯂꯥꯛꯂꯤꯕ? ꯆꯍꯤ ꯀꯌꯥ ꯑꯃꯒꯤ ꯃꯇꯨꯡꯗꯅꯤ ꯑꯩꯈꯣꯏꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯀꯨꯝꯍꯩ ꯑꯁꯦ ꯌꯥꯎꯕ ꯐꯪꯖꯔꯤꯕ꯫ ꯀꯔꯤꯒꯤ ꯑꯩꯈꯣꯏꯒꯤ ꯍꯔꯥꯎ ꯇꯌꯥꯝꯕ ꯑꯁꯤꯕꯨ ꯃꯥꯡꯍꯟꯅꯕ ꯍꯣꯠꯅꯔꯤꯕꯅꯣ? ꯈꯪꯗꯦ, ꯑꯩꯈꯣꯏꯗꯤ ꯏꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯅꯤ꯫ ꯅꯈꯣꯏ ꯑꯅꯤꯃꯛ ꯍꯧꯖꯤꯛꯃꯛ ꯀꯣꯅꯨꯡꯗ ꯆꯠꯇꯕ ꯌꯥꯗꯦ꯫ ꯊꯝꯕꯧ, ꯅꯍꯥꯛꯅ ꯌꯥꯝꯅ ꯐꯠꯇꯕ ꯊꯕꯛ ꯑꯃ ꯇꯧꯔꯨꯕꯗꯒꯤ ꯏꯅꯤꯡꯊꯧꯅ ꯅꯍꯥꯛꯄꯨ ꯀꯧꯈꯠꯄꯅꯤ꯫ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤ꯫ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯊꯝꯕꯧ ꯑꯃꯗꯤ ꯂꯩꯍꯥꯎ ꯑꯅꯤꯕꯨ ꯐꯥꯗꯨꯅ ꯄꯨꯔꯛꯂꯒ ꯀꯣꯅꯨꯡꯗ ꯅꯤꯡꯊꯧꯒꯤ ꯃꯥꯡꯗ ꯁꯤꯟꯅꯔꯝꯃꯤ꯫ ꯊꯝꯕꯧ, ꯀꯔꯤꯒꯤꯅꯣ ꯅꯍꯥꯛꯅ ꯑꯍꯟ ꯑꯁꯤꯒꯤ ꯍꯥꯃꯦꯡ ꯑꯗꯨꯕꯨ ꯀꯩꯊꯦꯜꯗ ꯄꯨꯗꯨꯅ ꯌꯣꯟꯊꯣꯛꯂꯤꯕꯗꯤ? ꯑꯩꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯍꯨꯔꯥꯟ ꯆꯤꯊꯤ ꯇꯧꯕ ꯌꯥꯗꯦ ꯍꯥꯏꯕ ꯑꯁꯤ ꯅꯍꯥꯛ ꯈꯪꯗꯕ꯭ꯔꯥ? ꯀꯔꯤꯒꯨꯝꯕ ꯇꯧꯕ ꯇꯥꯔꯕꯗꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯀꯩꯁꯨꯝ ꯁꯪꯗ ꯂꯦꯟꯒꯅꯤ ꯍꯥꯏꯕ ꯀꯥꯎꯔꯕ꯭ꯔꯥ ꯅꯍꯥꯛꯄꯣ? ꯏꯅꯤꯡꯊꯧ, ꯅꯅꯥꯏꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯑꯩ ꯈꯪꯖꯩ ꯄꯨꯝꯅꯃꯛ ꯈꯪꯅ ꯑꯩꯅ ꯇꯧꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯅꯅꯥꯏ ꯑꯩꯒꯤ ꯏꯐꯝꯗ ꯑꯇꯣꯞꯄ ꯎꯄꯥꯏ ꯑꯃ ꯂꯩꯇꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯏꯅꯤꯡꯊꯧꯅ ꯑꯩꯒꯤ ꯏꯐꯝꯗ ꯄꯤꯅꯤꯡꯕ ꯆꯩꯔꯥꯛ ꯄꯤꯕꯤꯔꯣ, ꯑꯩ ꯏꯁꯥꯅ ꯌꯥꯖꯔꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯆꯩꯔꯥꯛ ꯑꯗꯨ ꯐꯪꯈ꯭ꯔꯕ ꯃꯇꯨꯡꯗ ꯏꯅꯤꯡꯊꯧꯅ ꯑꯩꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯑꯁꯤꯃꯗꯤ ꯐꯖꯅ ꯆꯦꯛꯁꯤꯟꯅ ꯌꯦꯡꯁꯤꯟꯕꯤꯌꯨ꯫ ꯏꯅꯤꯡꯊꯧꯅ ꯄꯤꯕꯤꯕ ꯆꯩꯔꯥꯛ ꯑꯗꯨ ꯅꯅꯥꯏ ꯑꯩꯅ ꯍꯔꯥꯎ ꯂꯧꯁꯤꯟꯖꯈꯤ꯫ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯂꯩꯍꯥꯎ ꯍꯧꯖꯤꯛꯇꯗ ꯋꯥꯈꯜ ꯇꯥꯔꯛꯏ꯫ ꯀꯞꯇꯨꯅ ꯍꯥꯏꯔꯛꯏ, ꯅꯨꯄꯥ, ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯝꯃꯤꯕ ꯑꯁꯤꯕꯨ? ꯑꯩꯈꯣꯏꯅ ꯌꯨꯝ ꯑꯗꯨꯗ ꯍꯜꯂꯛꯅꯕꯒꯤꯗꯃꯛ ꯅꯪꯗꯤ ꯍꯨꯔꯥꯟꯕ ꯍꯥꯏꯕ ꯐꯠꯇꯕ ꯊꯕꯛ ꯑꯁꯤꯗ ꯈꯣꯡꯗꯥꯔꯝꯂꯕ? ꯃꯁꯤ ꯄꯨꯝꯕ ꯑꯩꯒꯤ ꯏꯔꯥꯜꯅꯤ, ꯑꯩꯒꯤ ꯏꯔꯥꯜ꯫ ꯑꯩꯁꯦ ꯌꯥꯝꯅ ꯐꯠꯇꯕ ꯅꯨꯄꯤꯅꯤ꯫ ꯅꯪꯒꯤ ꯑꯋꯥꯕꯕꯨ ꯑꯩꯅ ꯈꯪꯗꯕꯅꯤ꯫ ꯈꯪꯅ ꯑꯩꯅ ꯎꯁꯤꯟꯅꯈꯤꯗꯕ
ꯑꯩꯅ ꯄꯨꯝꯅꯃꯛ ꯊꯣꯛꯍꯟꯕꯅꯤ. ꯏꯅꯤꯡꯊꯧ, ꯑꯩꯒꯤ ꯍꯥꯃꯦꯡ ꯑꯗꯨꯒꯤ ꯃꯃꯜ ꯆꯞ ꯆꯥꯅ ꯄꯥꯝꯃꯤ. ꯑꯩꯅ ꯃꯍꯥꯛꯄꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯊꯥꯖꯅ ꯊꯕꯛ ꯑꯗꯨ ꯁꯤꯟꯅꯔꯨꯔꯒ ꯃꯍꯥꯛꯅ ꯑꯩꯒꯤ ꯍꯥꯃꯦꯡꯕꯨ ꯑꯩꯒꯤ ꯇꯨꯡꯗ ꯂꯣꯟꯅ ꯌꯣꯟꯊꯣꯛꯂꯝꯕ. ꯏꯅꯤꯡꯊꯧ, ꯑꯩ ꯈꯪꯖꯩ ꯑꯩꯒꯤ ꯅꯨꯄꯥꯅ ꯊꯕꯛ ꯑꯗꯨ ꯇꯧꯔꯨꯔꯦ ꯍꯥꯏꯕ. ꯑꯗꯨꯕꯨ ꯃꯗꯨ ꯄꯨꯝꯕ ꯑꯩꯅ ꯊꯣꯛꯍꯟꯕꯅꯤ. ꯑꯩꯅ ꯍꯥꯏꯈꯤ ꯀꯨꯝꯍꯩ ꯑꯁꯤ ꯌꯧꯗ꯭ꯔꯤꯉꯩ ꯑꯩꯒꯤ ꯏꯐꯝꯗ 2,000 ꯄꯤꯌꯣ ꯍꯥꯏꯗꯨꯅ, ꯅꯠꯇ꯭ꯔꯕꯗꯤ ꯑꯩ ꯏꯄꯥꯝꯗ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ. ꯆꯠꯁꯨ ꯑꯩ ꯆꯠꯈꯤ. ꯑꯩꯕꯨ ꯏꯄꯥꯝꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯗ ꯃꯍꯥꯛꯅ ꯍꯥꯃꯦꯡ ꯑꯗꯣ ꯎꯄꯥꯏ ꯂꯩꯃꯟꯗꯕꯗꯒꯤ ꯌꯣꯟꯊꯣꯛꯈꯤꯕꯅꯤ. ꯑꯩꯕꯨ ꯌꯨꯝ ꯑꯗꯨꯗ ꯑꯃꯨꯛ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯗ ꯃꯥꯅ ꯇꯧꯈꯤꯕꯅꯤ. ꯃꯍꯥꯛꯄꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯏꯅꯤꯡꯊꯧ. ꯃꯔꯝꯗꯤ ꯑꯃꯕꯨ ꯑꯣꯏꯔꯦ ꯃꯍꯥꯛꯅ ꯍꯨꯔꯥꯟꯕ ꯍꯥꯏꯕ ꯑꯗꯨ ꯇꯧꯔꯨꯔꯕꯅꯤꯅ ꯆꯩꯔꯥꯛꯇꯤ ꯐꯪꯗꯅꯗꯤ ꯇꯣꯛꯂꯔꯣꯏ. ꯏꯅꯤꯡꯊꯧ, ꯆꯩꯔꯥꯛ ꯑꯗꯣ ꯄꯤꯕꯤꯒꯦ ꯍꯥꯏꯔꯕꯗꯤ ꯑꯩꯉꯣꯟꯗ ꯄꯤꯕꯤꯌꯨ. ꯏꯅꯤꯡꯊꯧꯅ ꯆꯩꯔꯥꯛ ꯄꯤꯅꯤꯡꯕ ꯑꯃ ꯍꯦꯛꯇ ꯄꯤꯕꯤꯌꯨ. ꯑꯗꯨꯕꯨ ꯃꯥꯕꯨꯗꯤ ꯀꯔꯤꯁꯨ ꯇꯧꯕꯤꯒꯅꯨ ꯏꯅꯤꯡꯊꯧ. ꯂꯥꯏꯔꯕ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗꯤ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯀꯅꯥꯅꯁꯨ ꯈꯪꯕꯤꯗꯦ, ꯎꯕꯤꯗꯦ. ꯏꯆꯥꯁꯤꯡꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯏꯃꯥ ꯑꯗꯨ ꯆꯥꯒꯦ ꯑꯗꯥ ꯂꯩꯌꯨ ꯍꯥꯏꯕꯗ ꯑꯩꯈꯣꯏꯅ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯅ ꯏꯆꯥꯁꯤꯡꯒꯤ ꯃꯇꯧ ꯑꯗꯣ ꯌꯦꯡꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕ. ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗꯤ ꯅꯣꯡꯃꯇ ꯍꯔꯥꯎ ꯇꯌꯥꯝꯕ ꯍꯥꯏꯕ ꯌꯥꯎꯈꯤꯗꯦ. ꯋꯥꯗꯅꯇ ꯂꯥꯛꯂꯕ ꯄꯨꯟꯁꯤꯅꯤ ꯏꯅꯤꯡꯊꯧ. ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯏꯆꯥꯁꯤꯡꯅ ꯅꯤꯡꯕ ꯀꯥꯏꯕ ꯑꯗꯣ ꯎꯔꯒ ꯃꯃꯥ ꯃꯄꯥ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯅꯤꯡꯕ ꯀꯥꯏꯅꯤ. ꯀꯨꯝꯍꯩ ꯑꯃ ꯂꯥꯛꯄꯗ ꯑꯩꯈꯣꯏꯒꯤ ꯀꯣꯛꯊꯛ ꯑꯁꯤꯗꯗꯤ ꯆꯥꯎꯔꯕ ꯅꯨꯡꯗꯨꯝ ꯀꯌꯥ ꯑꯃꯅ ꯅꯟꯗꯔꯛꯄꯒꯨꯝꯅ ꯊꯣꯛꯏꯅꯤ ꯏꯅꯤꯡꯊꯧ. ꯆꯨꯝꯃꯤ ꯅꯨꯄꯤ, ꯅꯍꯥꯛꯅ ꯍꯥꯏꯔꯤꯕ ꯑꯗꯣ. ꯑꯩꯈꯣꯏꯗꯤ ꯀꯣꯅꯨꯡ ꯑꯁꯤꯗ ꯑꯋꯥꯠꯄ ꯂꯩꯇ ꯅꯨꯡꯉꯥꯏꯅ ꯂꯩꯕꯅꯤ. ꯑꯗꯨꯒ ꯑꯩꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯑꯩꯒꯤ ꯂꯥꯏꯔꯕ ꯄ꯭ꯔꯖꯥꯁꯤꯡꯅ ꯀꯔꯝꯅ ꯂꯩꯔꯤ ꯍꯥꯏꯕ ꯑꯩꯅ ꯈꯪꯂꯨꯗꯦ. ꯉꯁꯤꯗꯤ ꯑꯩꯒꯤ ꯎꯏꯁꯟꯗꯨꯅ ꯂꯩꯔꯨꯔꯕ ꯃꯤꯠ ꯑꯁꯤ ꯅꯈꯣꯏꯅ ꯄꯥꯡꯊꯣꯛꯍꯜꯂꯤ. ꯃꯁꯤꯒꯤꯗꯃꯛ ꯑꯩꯅ ꯀꯔꯤꯁꯨ ꯈꯟꯖꯜꯂꯨꯗꯕꯅꯤ. ꯀꯨꯝꯍꯩ ꯑꯃ ꯂꯥꯛꯄꯗ ꯑꯩꯅ ꯈꯟꯈꯤ ꯑꯩꯒꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯀꯨꯝꯍꯩ ꯑꯁꯤ ꯍꯔꯥꯎ ꯇꯌꯥꯝꯅ ꯄꯥꯡꯊꯣꯛꯅꯔꯝꯒꯅꯤ ꯍꯥꯏꯕ. ꯑꯗꯨꯕꯨ ꯀꯨꯝꯍꯩ ꯑꯁꯤꯒꯤ ꯃꯔꯨꯝꯗ ꯂꯩꯔꯤꯕ ꯑꯋꯥꯕꯁꯤꯡ ꯑꯗꯨꯗꯤ ꯑꯩꯅ ꯎꯈꯤꯗꯦ. ꯑꯗꯨꯅ ꯊꯝꯕꯧ, ꯅꯍꯥꯛꯀꯤ ꯅꯔꯥꯜ ꯑꯗꯣ ꯑꯩꯅ ꯀꯣꯛꯄꯤꯔꯕꯅꯤ. ꯑꯗꯨꯒ ꯑꯍꯟ, ꯅꯍꯥꯛꯀꯤ ꯍꯥꯃꯦꯡ ꯑꯗꯨꯒꯤ ꯃꯃꯜ ꯑꯗꯨꯁꯨ ꯅꯤꯡꯊꯧ ꯑꯩꯅ ꯄꯤꯔꯒꯅꯤ. ꯑꯗꯨꯕꯨ ꯊꯝꯕꯧ, ꯍꯟꯗꯛꯀꯤ ꯑꯁꯤꯅ ꯅꯍꯥꯛꯀꯤ ꯑꯔꯣꯏꯕꯅꯤ. ꯀꯔꯤꯒꯨꯝꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯇꯧꯔꯕꯗꯤ ꯑꯩ ꯅꯍꯥꯛꯄꯨ ꯉꯥꯛꯄꯤꯕ ꯉꯝꯂꯣꯏ. ꯀꯔꯤꯒꯨꯝꯕ ꯇꯧꯔꯕ ꯊꯣꯛꯂꯕꯗꯤ ꯅꯄꯨꯟꯁꯤ ꯆꯨꯞꯄ ꯀꯩꯁꯨꯝ ꯁꯪꯗ ꯊꯝꯕꯒꯤ ꯃꯍꯨꯠ ꯈꯨꯗꯛꯇ ꯅꯍꯥꯛꯄꯨ ꯑꯩꯅ ꯑꯉꯥꯡ ꯑꯣꯜꯍꯟꯒꯅꯤ. ꯏꯅꯤꯡꯊꯧ, ꯅꯅꯥꯏꯅ ꯊꯥꯒꯠꯆꯔꯤ. ꯅꯅꯥꯏꯅ ꯂꯪꯖꯈꯤꯕ ꯄꯨꯝꯅꯃꯛ ꯏꯅꯤꯡꯊꯧꯅ ꯉꯥꯛꯄꯤꯕꯒꯤꯗꯃꯛ ꯏꯅꯤꯡꯊꯧꯕꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯏꯅꯤꯡꯊꯧ. ꯐꯔꯦ. ꯀꯅꯥ ꯂꯩ? ꯑꯩꯒꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯇ ꯀꯨꯝꯍꯩ ꯑꯁꯤꯕꯨ ꯌꯥꯎꯅꯅꯕ ꯁꯅꯥ ꯈꯧꯖꯥꯎ ꯑꯃꯃꯝ ꯂꯣꯏꯅ ꯁꯤꯟꯕ ꯊꯨꯡꯅ ꯌꯦꯟꯊꯣꯛꯎ. ꯅꯤꯡꯊꯧꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯊꯝꯕꯧ ꯑꯃꯗꯤ ꯂꯩꯍꯥꯎꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ. ꯑꯃꯗꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯑꯃꯨꯛꯁꯨ ꯊꯝꯕꯧ ꯑꯃꯗꯤ ꯂꯩꯍꯥꯎ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗ ꯍꯥꯃꯦꯡ 2 ꯑꯃꯗꯤ ꯁꯅꯥ ꯈꯧꯖꯥꯎ 2 ꯑꯃꯁꯨ ꯄꯤꯔꯛꯂꯝꯃꯤ. ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯂꯩꯍꯥꯎ ꯑꯃꯗꯤ ꯊꯝꯕꯧꯒꯤ ꯑꯋꯥꯕ ꯀꯣꯛꯈꯤꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ.